for inviting us and creating a colorful extravaganza cultural festival. So now may I invite the home cultural to come forward and present their cultural traditional dance. Lagasak ay inrinuro ni Putosoke. Ladies and gentlemen, since from the ancient times, the Kong have been enriched with a variety of unique cultural and traditional attires. Today, now they are performing the dance called Huiyo. This Huiyo is a particular dance where they usually perform when they engage in any manual labor works like cultivation, during sowing, ploughing, and harvest. This is how they rejuvenate their exhaust mind, body, and soul when they engage in day-to-day life. Ladies and gentlemen, now the dance which they are going to perform is a Ray Vang Ray Lam. This Ray Wang is basically performed by the youth of any village inhabited by the Kong tribe. Ray Vang means a flower. This is the celebration of the flowering season where the youth come and celebrate celebrate the flowering, and this is how they show their love and care to the village people and to their neighboring village. Ray Vange, vai tu shona Ray Vange, vai tu shona Ray Vange, among joy mo Ray Vange. This is called the Selling and Law, which depict the sowing and harvest of the
performing the Kornula. Back in the ancient era, according to the Kom history, Kornu is a natural beauty where she was wooed by a handsome gentleman. This dance was performed by her while his dear lover played the flute. This is Kornula. This is called Darla. Back in the ancient times when the village of the area, village of the Kom tribe, when they were celebrating the glory of the village people, they were looking out for a drum and a bell to play for the dance. Nobody of the village could have that the bell and the drum, but they found the drum and the bell from the widow and they performed this specific dance. Until today, this dance has been performed by the present Kom tribe. Ladies and gentlemen, this is called the Waikungla. In the ancient days, according to the history of Kom tribe origin, when they emerged out from the place called Kurpui, the huge cave, since from the Kurpui they migrate from one place to another with the passage of time, looking for the fertile land and abundance of water. They came across so many villages and so many tribes and castes. And this is the basic dance where they perform with their beloved neighboring village with their brotherhood as a mark of merrymaking and as a mark of respect to their neighboring villages. So now may I invite our respected guests to come forward and join the step.
Thank you very much, Com Cultural Troupe, for presenting a mesmerizing performance. Program mathang asidi aikogi Moirang Songbong Leikaidagi maunahagi cultural dance sama mayam da khudol tamjagadori mayam puna meeting taminarsi. So please give a huge round of applause for Moirang Songbong Leikai maunaha. Hello. Hello. Hello, जी. Hello. 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 Hello, जी. Hello. Hello. Manau tu kita ngapain? Manau kita ngapain? 시골로 농자들 나무 모이비 에코이를 저고이기 쿠티 그습을 랄러버드 악비우 소이러버 까드부 건비우 장정
xin đỡ xót vì ý nghĩa lấy xin nỡ đỡ nỡ yêu khi bờ xin đỡ xót vì ý nghĩa lấy xin nỡ đỡ nỡ yêu khi bờ gỡ lời ghi gỡ lời ghi đó. Ấy đã kiên biết đâu mà lắng bơ nơ hôm bờ ghi hồ kiên bờ ni hồ kiên bờ ni đó. Mà lăng bơi số cây đâu đen lấy răng đỡ lấy thuốc lối bờ ghi hồ kiên bờ đi hồ kiên bờ đi đó. Hãy rằng tôi đi đó giang nở bờ hãy đi đó chỉ vô đất thôi đó chỉ vô đất thôi đó có bờ hãy
Tagatchari, Moirang Hou Chongbang Leikai gi mauna singbu yamna fajaraba jagoi puthek tambirabagi damak. Mathang asidi hojik ekhoi thoram asigi yamna maru oiriba tangkak jingtam athen pot lanabagi thom adu khudong chabada logjage. Now as a mark of further continuing the century-old unconditional bond and affective between the Jingmi Tamni, now we would like to take the moment of exchanging goods and items between the two communities as a way of showing love and caring for one another. So, Ahanumaktada akogi ikai khumnazuriba Honorable MLA Henglet SC lejamang hokipna akogi inat fee kudol tambigani loina na kudol porasi lobinabagi damakta akogi pot lana famda lengsin binaba haina lengsing jari makoi singadudi ikai khumnazuriba Moirang SC gi MLA Sri Thongam Santi Singh Ani Subda Ingo Khadrakpa Salam Ibo Chawasing
Ahum Subada Hema Kumam Achauba President Seva Mandal Moirang Tangjing Amadi Mari Subada Philem Mangidal Singh Ingu Pukram Sa Ahalbu Aikagi Potlana from the Lengsin Bina Wahina Naluk na Hangachari Honorable MLA Henglep SC Lejamang Hokipna Aikagi Ikai Kumnajari Bamari Sida Aikagi Inat Fi Kudol Tamina Wahina Ning Singjari Mayamdagi ahoba kuwa amatang nizari Loina na Aikagi Lengyan Fi Lobby na Bagidamata Lengsin Bilang na Baning Sing Jari Ahano Maktada Konjengbam Sitaljit Singh Convener Moirang Tangjing Temple Construction Committee Ani Subada Kausunjari Moirang Tem Ongbi Babita Devi Secretary Lay Meningo from Naibi Moirang Ahum Subada Kausunjari Hemam Bimol Singh Executive Member Organizing Committee Loina na Mari Subada Kausunjari Moirang Tem Bikram Singh Secretary Organizing Committee YDO Moirang Loina na Himay Lepi Kiba Mingoy na Hanggat Charabada Dr. Hemam Amuwa Singh Kuntag Mahak Pusu Lengsin Binabahay na Naluk na Hanggat Chari Mathang na City Moirang Tem Ronit Singh Kunka Himay Lepi Kiba Kudol Pot Lawina Bahay na Naluk na Hanggat Chari Mathang na City Konjengbam Ongbi Utarani Devi Kuntag Aroi Bada Kausunjari Laifrakpam Ongbi Kumari Devi Kunka Mahapusu Kudul Pot Loksin Bina Bahay na Naluk na Hanggat Chari Yam na nung Sirwa Pot Lana Bagi Mikub Asigi Damang Mayam Dagi Aho Bakuba Amatang Ganizari
Thagachari, Mathang City. Loina na koi renta kumangi chief serto tuchation kom ma posu pot lana bas da yawin aba ningsing jari aduga Sri Khaijathang Gangte chief of Koksabung village ma posu aduga Kabui union gi youth wing gi leader ma posu ho Mayam dagi aho kuba matang gani jari. ꯑꯩꯈꯣꯏꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯄꯣꯠ ꯂꯥꯟꯅꯒꯗꯕꯁꯤꯡꯅ ꯉꯁꯤꯒꯤ ꯄꯣꯠ ꯂꯥꯟꯅꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯌꯥꯎꯕꯤꯅꯕ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯗꯨꯗꯤ इकाई खुमनजरीबा के तोंबा कोम सोशल वर्कर बुसु अखोगी पोट लानबगी थोरम असिदा सरुक याबिनबा हाइना नौलुकना हंगचरी लोइना ngasiगी पोट लानरिबु मिकुप असि पोट लानगदबा इचिल इनाउ सिंगना ngasiगी पोट लानरिबु मिकुप असि याबिनबा हाइना नौलुकना हंगचरी
Thagachari, Hosik Ekoi, Mayam na Korang ng Aiduna Lady ba, Jingmi Tami Puna Hou Chongbagi, Pungza Ado Lozage, Tinbiri ba, Jingmi Tami Ichilinaw, Pumna Makna, Ekogi Stes Mang Daling Sin Biduna. Ngakpigani, Ekoi, Hou Chongbagi Thoram Masigi Mamangda Ekogi Ngasi, Kabu Youth Wing di General Secretary gi Thausu Pubiriba Loinana, Kabu Union gi Executive Member Amasu Oibiriba, Pu Maiding Mai Makunungbu, Thoram Masiga Mari Lainana, Tentak Pawahikra Tambina Bigi Damakta, Podium da Nolok na Hangachari. Yai Paraba, Nasi, Koronu Midasida, Tinbiriba, Paitara Mopu, Ponona, Hogolon Utpa, Uchari. Ai Kisuyam na matam sang na Lozaroi, Ahanbada, Kige Moiranga, Kabuiga, Kramaina, Kanakanaki, Hatakta Mari, Naki Haibado, Samlamna Aining Singzage. Christagi, Kum Matung, Kunipan Subasahi Sada, Pankiva, Iwang Purik Light, Tilhabagi, Sana Hatakta, Kabuitum Mana Povida, Bohalaga, Kige Moirang Bukan Kiva, Anishu Bada, Nishingamaga, Nipanga, Marpu. Maripu Humdoi, the Gina, Lishing Magasamaga, Kunchani Pan Pavada, Pan Kiva, Puriklai Sinku, Del Haibagi Sana Hakta, Lairamba, Kabui Salang Maibana, Hambatu Bibo, Mapung Pana, Dog Tangzingi Kumaibo, Mapung Pan Kiva, assisting Zining Singbayai, Mahata Rapada, Mera Hou Chongbagi, Wan Toki, Samlapada, Samlapat Hamzage, Mera Hou Chongbasi, Nasai, Aigi Imangda, Panjakiva, Honorable MLA Anina, Pankivada. Amana, Mera Hou Chongbasi Sing Tamgi, Nungsinabagi Lipundo, Tambagini, Hai, Sumi Yamna, Amana, Kangla Utrada, Kanglada Pankiva, Yudo Pakangwagi, Matamda, Haudoki, Haiba, Adusu Yamna Sumi, Adubu, Nasigi Mirolda, Amadi Mamangi Mirolda, Tamambada, Mera Hou Chongbagi Wahan Doksi, Nung Yauna Amata Tamamdava, Nungsibagi Lipundi, Tamni Tamamaga, Manungi Oiva, Asengba Lipundi Tamamdava, Adubu Aikoina Tigaluba Matamda, Mera Hou Chongbagi, Asengba Lipul. Se Larai Ratu, myself Purian Kiana Tamamba, Larai Ratu, Amakata Tinaki, Maduki Larai Ratu, Maming Dudi, I koi Mayamna, Kanariba, Yumda, Mishimina Sadana Shiba Matamda, Su Asobas Hanariba, Ashiki Wari Yauba, Suksaron Asoba, Haiva, Adugumba Larai Ratuta, to take non cover Matanga, two Kong Ting Bagi, Matanga, Mayet Lana, Hamami. Madudi Mera Hou Chongbagi Wahan Toksi, Atai Karisu Oiramdre, Aikoi Leipaki, Mikok Tibagi, Toram Oirami, Masida, Langmai, Jinda Langmai Taraga, Mayamba Hingi Tamda, Tomai Talaga, Manau Nupa Hingi, Haibagi concept to the Madudi Yam Lana Salami, Tawadabu, Masin Manau Hingi, Haibadi, Kangabagi Toram Mamasu, Oi, Madudi Karamina, Kangi Haiba Meragi Taramangani Panba, Mera Hou Chongba Numisida, Sing the Gisu, Masiki Mangoinana, Lamok Hatpa Amadi, Saji. Atopa Sasing Halaga Yaraga Tamakanda, Sam the Hapaga sing the Putoraka, Anawape, Sing Kaka Hapaga, Tampaka Kumakani, Adugi Matakta Amo, Tampaka Gisu, Lady by Isilao Mayamsina, Tampaka Pangba, Nga Kangde, Adigi Hinjana Pi, Anawape Mayamsi, Puraga, Loina Torakani, Madugi Matamda, Sing the Kumakwa, Lady by Singmi Singzu, Tamda Kumakwa, Lady by Tami Mayamsisu. Nasagi sing da masin manau ni mayambani haina sakna laiki ba sing do kumakpa matamda thingnaba matamda wari watai sanabada laiki daba yauraga su magi imung aigi itau sigumba natraga aigi isinau sima laiki de haibado khanggadori bani nasagi langmai thanba langmai thaba aduna kramaina mayamna langmai thabagi concept launa kibano haibe maramda ai samlapa haijage mandudi langmai thaba nate sing dadi matamda hojiki thanariba electric si leiba nate Mainam Pairaga, Singi Lambi, Kongsala Kadori, Matam Walling Edegi, Aduna Singi Lambi, the Mainam Pairaga, Paring San, Kongsala Dubu, Sing the Langmai Taboina, Mayamna, Ukiduna, Langmai Tabani, Haina Wakalon, Sakibani, Aduga, Tampakta, Mera Wayungdana, Mera Tomai Tali, Wasiki, Wahan Tokti, Nasagi, Shiva Hingbagi, Warinate, Masidi, Nasagi, Tampakta Kumakanda, Mikok Tibagi, Toramsida, Matamda, Sigumba Hosiki Tanariba, Electric Laitabanina. Wase Utra Kangla Utra Sambang the Yungakanda, Wage Wakongsida, Usan Mayrasina Pulakanda, Payana Punzalaga, Usan Mayrasi Tarakanda, Uya Suba Mayam, myself Purian Mayam, Amadi Akanghai, Mayam Zina, Uya Latamsi, Pakanda, Yumta Puya, Mi Kayam Sikiba, Kayam Hingiba,
adigi kanana kadai de satkiba khotkiba mayam sigi loina maki magi sakhai salai yek salai mayam sigi iraga thammagi thabum ama meragi 35 panmadai hauraga olakpa mathangi thagi 35 thabum ama ibagi thoram pangthokpa buduni mikok thiba thoram dubuni mera kainogi Mera Hou Chongba haina akoina hairiba se Hou Chongba je kramaina songamge haiba matamda kumakpa matamda sahi duda awa ana ta kiba misi mina nang kiba mayam ado kumakpa matamda di machin manau mayam do unarakan di harau mumon minok tamaga samin thaminaraga awaba mayam do kominarakan da harau na jagoi sadana agri hangen songdana nungaina awaba do matam khar doisu kauthokpagi adugumba wahai wata dudagi laurakanda Mera Hou Chongba haibani hau haibadi ahauba haibani aikoi kanglai pakta leiriba yelhomi asengba koise mapu mana thakibada asengba ahanba semgiba ahauba mioi duni haiba mioi se aikoi se kramaina ahauba mioi ni haiba kudam jangdamdi longa koyeng da phanggiba wakolon hilen thilen salai amai puko puyaron haiba aikoi gi leipaki amata asengba migi khut jangdraba puya asida tasengna Hau haibagi wahanto asigumba mayam asigi wari se thamami aduga loisalakpada maisau taretna lai haktaki thamamaba inung lon amadi kunung londa pakhong salaga thamamba inung londa maru oina inung londa salamba pakhong amaka ai mayamda ningsingjage masimadi kaupharoi haina khali madudi urum leima sangro nungsa leima thokro haulaibi gi ingkolda lasing polang phauhobani hoina yena sokini ona lakpa tinga sawo ipa masum taro ipu masum tao haibagi wahan thokse kunung londa haibadi pa londa mayamna khangnaba yaba londa ai hanjaramge madudi urum leima sangro haibadi aikoi se matam amada 13 suba sahi sa loirakwa 35 suba sahi sa dagi mitopi lining lauruba amadi mapalam dagi thomdalakwa mitop mian sagi lining mayam sina aikoi se amamba marakta tinhallaga thamamado madudagi anganba korau mana ngalaga leibagum mangan leiba maikai romda tummaga leiraga no ye kairo khong thangba hauro haibani nungsa leima thorogro haibadi haulaibi gi inkol da haibadi haulaibi haibadi hauna leiba inkol haibani ahauba mioi haibadi tapakta leiriba sidi matamda da miya lining da laurubadagi mapa mapu lining se thado kan miya lining da lukpaga chakrabani chakraba matungda asengba mapa mapu gi lining da leiba sidi singda ayamba leihawi singda leihawduna hauna leiba asengba ahauba miduna leiriba mafamado adu thiruro nakhong do thanga kan thiruro adugumba hauna leiba inkoluda nangi napa napugi asengba na lining chatnabi phirondagi hauraga larai la thukaya puya kaya mafamda lotlaga thammaga leiramgani haibani aduga huina yena sokini haibadi huina yena malem lei sabu khotlaga masinjak thibagomna thiraga leiriba hairiba adugumba asengba potdubu manghanna thiraga thamamba thiraga leiba mioi kaya ama leiri makhoi nakoi sing ado cheksinna chalu haisingna chalo haibani kon lakpa haibani konara ba haibado mado thailon lon thaini tasengbadi kona lakpa haibadi aikoi hojik laiba generation hojik horaiba naha mayam je hojik ki miro sina hairiba do thiro haibani tingna saw haibadi thiro amadi hogalaiba naha singje sawong sada phana chung phira jana wakhal losing leina manglam chatta leigiba aigi ipa ipuna losing wangambagumna adugumna wangba masa masu oina hogallo haibani ipa masum taro ipu masum taro haibadi aigi ipana salamba ipuna salamba liklam sanabi lining laison mayam dugi masumdo aikoida amuk hanjanna wagi damak madu liklam do thirakanda aikoina hanjanba ngammado oihallo hairakpaneba masigi nungi wahando haibadi inung londa thamakanda lona thopna thamambaneba nadonga sidi hairiba aurau ase aikoi kaufade masin hanna nainarakanda masigi wahanto khaminaba mathau tai aduga aroibada matam amada aikoi singa tamga ani se singmi se mangi dana hairambase masi yam lanba wafamni mangi haibanate mangi haibani lonthaida mangi haibagi wahandokti singda ariba lining lisat mayam se lona thumna thamambaduna ngasagi miyan sagi lining sandokpa lakpa mayam sina aikoi ga samnakiba pungiba taragadi ngasagi mokhoigi miyan lining do kaidongdasu mapung marai phaba ngamoroi maru huliyodo mapung phana hunba ngamoroi yening kangkragani aikhoigi ipa ipuna yening mapung phana hunduna yening kangdaba upalbi gumna leihaurani haibagi maduna kodam jangdam oirakanda
ꯃꯥꯡꯉꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒ ꯁꯝꯅꯈ꯭ꯔꯒꯗꯤ ꯃꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠꯇꯣ ꯃꯥꯡꯉꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯃꯥꯡꯕ ꯄꯣꯠ ꯍꯥꯏꯕꯗꯣ ꯁꯨꯂꯩ ꯂꯩꯇꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯍꯛꯆꯥꯡꯗ ꯂꯣꯟ ꯐꯖꯗꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯍꯛꯆꯥꯡꯗ ꯑꯃꯥꯡꯕ ꯄꯣꯠꯇꯣ ꯂꯩꯔꯀꯥꯟꯗ ꯃꯤ ꯑꯃꯗ ꯅꯪ ꯃꯥꯡꯉꯦ ꯍꯥꯏꯗꯅ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯒꯦ ꯃꯁꯤ ꯏꯁꯥ ꯏꯁꯥꯅ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯂꯥꯛꯏꯕ ꯈ꯭ꯋꯥꯏ ꯇꯔꯥ ꯃꯌꯥꯝ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯁꯤꯒꯨꯝꯕ ꯋꯥꯍꯪꯁꯦ ꯏꯁꯥ ꯏꯁꯥꯗ ꯍꯪꯉꯀꯥꯟꯗ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯣ ꯂꯧꯔꯀꯥꯟꯗ ꯃꯁꯤ ꯏꯆꯥ ꯏꯁꯨꯁꯤꯡꯗꯁꯨ ꯇꯨꯡꯒꯤ ꯇꯥꯔꯛꯄ ꯅꯍꯥꯁꯤꯡꯗꯁꯨ ꯈꯪꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤꯗꯣ ꯃꯗꯨ ꯎꯠꯄ ꯃꯊꯧ ꯇꯥꯏ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯅꯨꯡꯁꯨꯛ ꯈꯥ ꯋꯥꯡꯗꯒꯤ ꯊꯣꯝꯖꯤꯜꯂꯛꯏꯕ ꯃꯤꯌꯥꯟꯆꯥ ꯃꯌꯥꯝ ꯑꯃꯗꯤ ꯃꯤꯌꯥꯟꯆꯥꯒꯤ ꯂꯥꯏꯅꯤꯡ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯌꯣꯠꯈꯤꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯤꯌꯥꯝꯅ ꯀꯥꯎꯐꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣই ꯂꯣꯏꯅꯃꯛ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯃꯛ ꯑꯩꯈꯣই ꯌꯦꯛ ꯇꯔꯦꯠ ꯁꯂꯥꯏ ꯇꯔꯦꯠ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯑꯩꯈoi ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯍꯧꯖꯤꯛꯇꯤ ꯃꯊꯧ ꯇꯥꯔꯦ ꯃꯁꯤ ꯄꯨꯟꯖꯟꯍꯧꯗꯕ ꯇꯥꯔꯒꯗꯤ ꯆꯍꯤ 5 ꯅꯠꯇ꯭ꯔꯒ 10ꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈoi ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯝꯁꯨ ꯈꯪꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯊꯦꯡꯉꯕꯅꯤ ꯑꯩꯈoi ꯃꯌꯥꯝ ꯇꯨꯝꯃꯒ ꯂꯩꯔꯝꯕ ꯃꯤꯌꯥꯝꯁꯨ ꯌꯥꯀꯥꯏꯔꯀꯥꯟꯗ ꯑꯩꯈoi ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠ ꯀꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯈꯣꯡꯖꯪꯅ ꯆꯪꯁꯜꯂꯀꯥꯟꯗ ꯑꯩꯈoi ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯃꯁꯤ ꯑꯃꯗꯤ ꯍꯤꯡꯃꯤꯟꯅꯁꯤ ꯑꯃꯗꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯕꯨ ꯂꯥꯏꯅ ꯊꯥꯕ ꯂꯝꯗꯝꯅꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯄꯨꯟꯅ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯜꯂꯒ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯟ ꯑꯅꯤ ꯁꯤꯗꯕꯤ ꯑꯅꯤꯅ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ Thank you very much, Pu Maidining Makuning, for your valuable words and inspiring all the spectators. So, mathang asidi, aikogi thoromasi loisilokpugi iroinana aikogi jing tam khuta kusam naduna Hou Chongbagi pungza adu lobjage maramuduna tinbiri ba khwai tarana stage mang sidaling sinbiduna khutka kusam naduna amatoina punna Hou Chongbagi chongminarasi haina mayamda haijari. Tinbiriba khwai tarana lengsin biduna Hou Chongbagi khudong sabadu lobjage. Loina na stage sakta lengsin biriba dignitary singsu aikogi Hou Chongbasida saruk yabinaba haina nolokna hangatjari. Masigidamakta tinbiriba mayamna ahauba khuba amaga loinana kausinjari. Loina aikogi band party makoi basu aikogi sem sabinaba haina haijari. ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯄꯨ ꯁꯔꯇꯣ ꯊꯣꯛꯁꯣꯝ ꯀꯣꯝ ꯄꯨ ꯈꯥꯏꯖꯇꯪ ꯒꯥꯡꯇꯦ ꯄꯨ ꯀꯦ ꯇꯣꯝꯕ ꯀꯣꯝ ꯃꯈꯣꯏꯕꯨꯁꯨ ꯉꯁꯤꯒꯤ Hou Chongba ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯍꯥꯏꯅ ꯅꯣꯂꯨꯛꯅ ꯍꯪꯒꯠꯆꯔꯤ.
Thagachari tinbiriba khwai tarabu hauji khutka khusamnaduna punna hau chongba lemina khraba matong ngasigi thoramasi loisinbagi tanja du laujage aikogi thoramasi loisinbagi damakta board of thanks pibinabagi damak ekai khumnajariba ming on hangacharabada Moirang Them Brikam Singh. Secretary YDO Moirang Bu Board of Thanks ke speech pibinaba na lok na hangachari. Ngasigi Organizing Committee YDO Club ki members singbu backstage ta ambuktang mayam punbina bahayna nalok na hangachari. ngasi mifam asida tinbiriba miyo khudimako ikai khumda bu uchari aina Youth Development Organization YDO Konjengbam Leikai Nupi Loop KLNL gi mahut chinjari heraga ahan boina lamdam asibu konbiriba ibudau thangjing bu ngasigi thorom asida asoya ngam yaudana mapung phana pangtho hanbibu gi damakta punem jari mathangda ngasigi special guest oina lembi rakhiba respective sir Sri Govindasas Konthaujam Honorable Minister Works and Yas respective sir Sri Lenjamang Haukip Honorable MLA Hingleb AC respective sir Thongam Santi Singh Honorable MLA Moirang AC respected sir Sri Sanasam Prem Chandra Singh Honorable MLA Kumbi AC respected sir Moirang Themasni Kumar Singh Chairman LDA Amadi Sri Salam Ibu Chobu Singh Ikai Khumnarab Damatik Charaba Khadrakpa Ibudu Thangjing Moira Ibu Masagi Achinba Kaya Kaitok Pirak Leharaga Program Asibu Matung Mapung Phan Biba Amasung Maru Ebo Opinion Amasung Idea Mayamama Share Tobira Magi Damukta Hanana Pongdok Ikai Khumnaba Uchari Matangda Nasiki Special Advitees Ingu Phamnaibat Chairap Loishang Amadi Thangjing Seba Mandal Busu Ekoina Hai Jarubada Program Asibu Mapung Phan Binaba Hai Jarubada Harau Harau Taramna Yabirakpaki Damakta Thagat Pongdok Chari Matangda Serto Location Com Chief of Korante Kuman Village Kaijathang Gangte Chief of Khaksabung Village K. Tombakom Social Worker Dr. Hira Kabuyan his team Kabu Union Manipur Busu Ngasigi Program Asibu Mapung Phan Biba Amasung Cultural Program Mayama Masu Tobiramagi Damakta Hanana Thagat Pongdok Chari Matangda President NPP Moirang Block Film Maga Singha Masabdi ngasi present oibang amhodre Professor Dr. Y Modhu Singh Chief Advisor MKPF Rohan Film Social Activist Busu Hana Program asi mapung phan bagi damakta thagat chari mathangda Dr. Hemam Amuba Singh Moirang Them Romit Singh Konjengbam Uttarani Devi Laikrakpam Kumari Devi Hari Bimyo Singh asina Hiroi Lepi Bana Koi Damakta Hai Jarubada Yabirakpaki Damakta Su Hana Organizing Committee Kitaki Su Thagat Chari Mathangda Asigi Program Asibu Mapung Phan Biraba Light Sound Music Puso Ekoina Hana Thagat Pungdok Chari Mass Media Puso Ekoina Hana Nongluk Leikai Bukumna Punjuk Chari Adu the Natana Ekoigi YDO Gi Thangnabada Leiriba Club Organization Sing Moirangi Chauraba Kubiriba Kemkal Klaiwa KYC Kumam Busu YDO Gi Taraptagi Hana Thagat Chari Asugumba Chauba Ivanama Habase Numidanga Heta Luibanate Numit Kianiki Mamang the Wamin Naraklaba Ekoigi YDO members sing Leikai Sigi Nupi Luki members sing Ahal Laman Punumapu Masigi function Nasi Mapung Pana Pangtok na Bohona Bada Togjan Kaya Togal Mayama Pangtok Minadona Hona Mirakuki the Muktasu Tagat Pongdok Chari Masi Hiraga Mayam the Gik and Utok Zake. Thank you all. Thagat chari ngasigi thorom asibu hobadagina loiba fauba
Laibiduna program asibong pung fahan biriba khwai tarapun mangpo ikok non amukana khurum jabaga loinana kaina bayatang nijari pinabirase